Masi ani laikhidaba matungda Huirom Henry su CRPF ki nongwe maruna panduna laikhidabagi masi manau amata lehaudre. Chief Minister ki Senapati Khongchat Mangoi na kuki military singnaba singna MR ki post ama khudum sana bohonarakpada Khut Thoknakhre. Naha sing hanagum khun ngakpa mathau tare RK Megan. Sanden district ki Sakpi Karong PS ki makhada leiba Taijang village ki forest ki area dagi khulai sing phakale hairi. South Korea na mari phagana bawafam haudurakpada North Korea na misan kaya kakre. Bihar da PM Modi de tek tauna ba Thawranglamba hum phare foreign intelligence ka pau phaundaram ki. Tronglaubi Genmon ki thaudok sing manung mapan phauna uba investigation chathagadabani Congress. Curfew gi athing bana irang loisinggadaba nate sian manghali hingbada wahali lengakna masigi ta khali miyam gi khande. Tronglaubi thaudok ta laikhidaba angang ani gi photo amadi video sing social media amadi digital media platform sing da khudakta lauthoknaba Manipur Commission for Protection of Child Right na Khangleipak lauthoklamdaba sing action laurakadauri. Nupimacha ama rep Twraga Hatoklaga Hundoklamba Meeoi haiba livestream langamba masagi sahi kunipan ngasi jianda Thajinkhre. Chief Minister Yumnam Khemsan Kangpokpi phauduna Senapati district tagi halaklaba matungda Secretariat ta Home Minister Govindas Konthaujam amadi NDA gi MLA sing yauna lamda masigi lairiba law and order gi phibam kana nainakhre. Prime Minister na wa amata phongdoktribasi Manipur gi yelhomi sing India gi citizen natrabra Kabu Union.